इनमें याम फजरनी बको लाइटिंग सिना को खरा ngang ब्राइट ओइ थे सिगरा खरा डीप ओरगा मा मागी सी लई संग इन भी से मपान न समाइना लई म्याम यावरे म्याम Welcome to Supriya Samurai Style. Hi everyone, welcome back to my YouTube channel. So मैम कुछ वीडियो का हाफ तो बचेगा कुछ से लास्ट वीडियो हाप तो 11-12 days में हुए नमित 30-35 थारेबको अने वीडियो हापक्टे नाखो आदा केम तौई अखोगी सुमांगदसु थबक सुरेबा आइदि गेट साबा खोटपगी याम लांगबा दगी आइसु इसा खा नुंगायुद्रेबको अदगी आइगी दुम प्रोजेक्ट मचा खरा फंगे क्रिएटर मैनेजमेंट की ममांग द फंगिबदो अदुम्बा प्रोजेक्ट खरा फंगबदुगी अदुम सुना खोना लेबदुगा अदुम आई व्लॉग त कया माय ओनजम मसे ngamdrebako अदुसु आई दुजा कारक ngairibako adum sangde ngasi mu phi lobo mu jatoini ama thabo kukkan ama handakse adugi video da number phasana ngamdrebako do hujik dum khara budi namake khali kuina lepa lep mallasu phak taidana ko adugi adum tam na khaga namage adum ma'am yengsi dum ngasi gi dum do ma'am video dum ngamba sangba kana dum hapake bako ma'am more hobi lik ta lawre sana nai ko अदुदुना मैम ngasi वीडियो से जेंगमिनरसी अदुम ngasi आई फी लोबसु चतोइनी फी सिंदुसु होल तौरके अदुगा लोइना उलके मैम स्टे ट्यून लेट्स गेट स्टार्टेड सुमांगना गेट साबे मकोन चिचि लाबना वीडियो नंबर यादब नहांगी फजना दुनसु नमद्रबको ngasi di loirani ngasi di palani चिचे वीडियो कॉल तौरमी गेट पानबा जेंगा ngasi पानद्रे ngarang laktre ha ngasi gi injang baw thongba chambut chu toira chambut tang da irom ri gom thak chalo thak tang how injang Romba and iromba gi cham đâu rồi kilo với chali cái này chắc chạy vào mày hả control xe lại mà dịch kilo vào mới chạy luôn rồi kìa si orange sẽ bám này bây giờ có hạt cái gì không? ka hat ka do Không nhỉ? halo ai na hadaw da Cái dây này ni onda cái này photo thả đâu đi quay gì đến thật ya ko ni na hadaw da fado da kala cái gì này này rồi kanne nó là bù cái này là ko ba ka ku ga ngo ko hulaw re ya अच्छा Sino kaya tayo ba? Pink se? Dipping sa kaya tayo ba? siro Hmm. si fa je je si fa je je ro cái video này mình lấy sạch cái đồ cái con nó hold đâu cái nó hàng cái gốc chau chau hàng cái năm gì vậy bisa kasih nomor pesan ini kok nggak boleh na ni. fajani aja mari orang ni sila fajam ni buruk kali kali lang minyak mo tanggal lang ning ba macunya pam ya ba kan coy asigi sini si saya ini mau sih masih kemana ada nih itu mana ni mana almost mana ada oh the food truck lah momo chop mayam le chapot आलू चोबा से नहीं ओ अच्छा Đây được, chưa đọc lịch sử. Hello ma'am, ai visual lại tiếng này lại đặc biệt phim gì cái này. Lúc này làm này còn. Rồi. Si sing ma'am hold đầu cái này là sẽ. Amamam ta tham gì cái phần đó.
ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯐꯤꯖꯣꯜ ꯂꯩꯇꯦꯡꯗꯒꯤ ꯂꯩꯔꯛꯄ ꯉꯁꯥꯏ ꯂꯩꯔꯛꯄ ꯐꯤꯁꯤꯡꯗꯣ ꯎꯠꯂꯛꯀꯅꯤ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯍꯣꯜ ꯇꯧꯔꯒꯦꯕꯀꯣ ꯁꯤꯁꯤꯡꯁꯦ ꯂꯣꯏꯅ ꯂꯩꯔꯦ ꯑꯗꯣ ꯅꯍꯥꯟ ꯂꯩꯔꯛꯄꯁꯨ ꯈꯔ ꯌꯥꯎꯔꯦ ꯑꯗꯣ ꯄꯨꯟꯁꯤꯜꯂꯛꯑꯦ ꯂꯣꯏꯅ ꯄꯨꯟꯅ ꯎꯠꯂꯛꯑꯒꯦꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯃꯃꯝꯇ ꯁꯟꯗꯣꯛꯑꯒ ꯂꯣꯏꯅ ꯎꯠꯂꯛꯑꯒꯦ ꯁꯤꯁꯤꯡꯁꯤꯅꯤ ꯑꯗꯣ ꯌꯦꯡꯉꯁꯤ ꯀꯥꯏꯗꯒꯤ ꯍꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯀꯣ ꯈꯛ ꯌꯥꯝꯃꯦ ꯑꯗꯣ ꯐꯤꯁꯤꯡꯁꯦ ꯃꯌꯥꯝ ꯑꯃꯈꯛ ꯌꯥꯝꯃꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩꯅ ꯑꯍꯣꯡꯕ ꯑꯇꯥꯡꯕ ꯄꯨꯟꯁꯤꯜꯂꯒ ꯑꯗꯨꯝ ꯂꯩꯔꯦ ꯗꯦꯂꯤ ꯋꯦꯌꯔꯒꯤꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯣꯀꯦꯖꯅꯦꯜ ꯁꯦꯠꯄꯒꯤ ट्रेडिशनल ꯉꯥꯛꯇꯅꯤꯀꯣ ꯁꯤꯁꯤꯡꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯊꯝꯖꯟꯕꯒꯤ ꯂꯩꯔꯒ ꯊꯝꯖꯟꯖꯕꯒꯤ ꯉꯥꯛꯇ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯝ ꯈꯔꯗꯤ ꯃꯃꯥꯡꯗ ꯍꯟꯗꯛ ꯋꯤꯛꯁꯤꯒꯤ ꯃꯅꯨꯡꯗ ꯅꯍꯥꯟ ꯁꯨꯠ ꯑꯃꯅꯤꯁꯨ ꯂꯧꯔꯨꯏꯌꯦꯕꯀோ ꯑꯗꯨꯗꯤ ꯑꯩ ꯑꯗꯨꯁꯨ ꯎꯠꯇ꯭ꯔꯤꯌꯦꯕꯀꯣ ꯑꯗꯨꯁꯨ ꯉꯁꯤꯒ ꯂꯣꯏꯅ ꯄꯨꯟꯁꯜꯂꯦ ꯅꯍꯥꯟ ꯂꯧꯔꯨꯕꯗꯨꯒ ꯑꯗꯨ ꯃꯌꯥꯝꯗ ꯎꯠꯂꯛꯀꯦ ꯁꯤꯒꯤꯁꯦ ꯑꯗꯣ ꯑꯍꯥꯟꯕꯗ ꯗꯦꯂꯤ ꯋꯦꯌꯔ ꯁꯤꯡꯗꯒꯤ ꯍꯧꯔꯁꯦꯕ ꯑꯩꯅ ꯂꯧꯔꯛꯄꯁꯤꯡꯗꯣꯀꯣ ꯑꯗꯣ ꯗꯕꯜ ꯗꯥꯏꯌꯤꯡ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤ ꯁꯨꯠꯇꯣ ꯈꯔ ꯂꯧꯔꯛꯑꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤꯁꯤꯅ ꯑꯍꯥꯟꯕꯗ ꯁꯤ ꯐꯅꯦꯛꯁꯤꯗꯤ ꯂꯤꯅꯤꯟ ꯐꯅꯦꯛꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯐꯅꯦꯛꯁꯤꯃ ꯂꯧꯔꯛꯑꯦ ꯑꯗꯣ ꯃꯣꯏꯒꯤ ꯐꯤꯁꯦ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯐꯤꯖꯣꯜ ꯂꯩꯇꯦꯡꯒꯤ ꯑꯇꯩ ꯃꯥꯔꯀꯦꯠꯇꯩ ꯂꯩꯕꯒ ꯑꯗꯨꯝ ꯃꯥꯟꯅꯗꯦꯕ ꯑꯗꯨꯗꯨꯅ ꯑꯩꯗꯤ ꯃꯣꯏꯗ ꯑꯗꯨꯝ ꯁꯦꯂꯦꯛꯇꯦꯠ ꯈꯔ ꯑꯗꯨꯝ ꯈꯔ ꯑꯃꯃꯝ ꯑꯅꯤ ꯈꯔ ꯇꯧꯔꯒ ꯑꯗꯨꯝ ꯂꯧꯁꯟꯖꯕꯗꯣ ꯑꯩꯅ ꯑꯗꯣ ꯃꯩꯇꯩ ꯐꯤꯁꯤꯗꯤ ꯈꯔꯅꯤ ꯂꯩꯔꯒ ꯑꯣꯟꯊꯣꯛꯀꯅꯤ ꯆꯠꯅꯕꯗꯣ ꯌꯥꯝꯅ ꯀꯥ ꯍꯦꯟꯅꯁꯨ ꯊꯝꯅꯤꯡꯗꯦ ꯑꯗꯨꯒ ꯑꯗꯨꯝ ꯆꯠꯅꯕ ꯌꯥꯕ ꯈꯔ ꯑꯗꯨꯝ ꯂꯧꯔꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯐꯅꯦꯛꯁꯤꯃ ꯂꯩꯔꯦ ꯁꯤꯗꯤ ꯁꯟꯗꯣꯛꯇ꯭ꯔꯁꯨ ꯌꯥꯔꯦꯀꯣ ꯂꯤꯅꯤꯟ ꯐꯅꯦꯛꯇꯤ ꯃꯌꯥꯝꯁꯨ ꯈꯪꯉꯤꯕꯅꯤ ꯕꯠ ꯐꯤ क्वालिटीꯁꯦ ꯑꯩꯅ ꯑꯇꯣꯞꯄ ꯗꯨꯀꯥꯟꯗꯒꯤ ꯂꯩꯔꯛꯄꯒꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯈꯦꯠꯅꯩꯀꯣ ꯑꯗꯣ ꯃꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯅꯦꯛꯁꯇ ꯁꯤꯒꯤ ꯗꯕꯜ ꯗꯥꯏꯌꯤꯡ ꯁꯨꯠꯁꯤꯅꯤꯀꯣ ꯁꯤꯁꯨ ꯗꯦꯂꯤ ꯋꯦꯌꯔꯒꯤꯅꯤ ꯑꯩꯅ ꯂꯧꯕꯁꯦ ꯑꯌꯨꯛ ꯅꯨꯡꯗꯥꯡꯗ ꯍꯌꯦꯡꯋꯥꯏ ꯁꯦꯠꯅꯕꯒꯤ ꯑꯗꯣ ꯁꯤꯒꯤ ꯐꯅꯦꯛꯁꯤꯁꯨ ꯐꯤ ꯅꯥꯜꯂꯦ ꯌꯥꯝꯅꯀꯣ ꯁꯤ ꯐꯤꯁꯦ ꯐꯩ ꯑꯗꯨꯒ ꯃꯆꯨꯁꯦ ꯁꯤꯒꯤ ꯏꯁꯪ ꯃꯆꯨꯗ ꯄꯤꯡꯛꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯝ ꯐꯖꯩꯕꯀꯣ ꯑꯗꯨꯒꯤ ꯁꯤꯒꯤ ꯃꯆꯨꯁꯦ ꯑꯃ ꯂꯧꯔꯛꯑꯦ ꯑꯗꯣ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯀꯥꯕꯛ ꯎꯠꯂꯛꯑꯒꯦ ꯃꯌꯥꯝꯗ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩ ꯐꯤꯁꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯃꯨꯊꯨꯕ ꯌꯥꯝ ꯇꯜꯂꯦꯕ ꯁꯤꯅꯤ ꯌꯦꯡꯉꯣꯇꯣ ꯗꯕꯜ ꯗꯥꯏꯌꯤꯡꯒꯤ ꯁꯤꯒꯤ ꯐꯤꯁꯦ ꯑꯃ ꯂꯧꯔꯛꯑꯦ ꯑꯗꯨꯒ ꯁꯤ ꯃꯆꯨꯁꯦ ꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯐꯅꯦꯛꯁꯤꯁꯨ ꯗꯕꯜ ꯗꯥꯏꯌꯤꯡꯅꯦ ꯑꯌꯨꯛ ꯅꯨꯡꯗꯥꯡꯗ ꯁꯦꯠꯄꯩ ꯑꯗꯨꯝ ꯗꯨꯄꯠꯇꯥ ꯑꯃꯒ ꯑꯗꯨꯝ ꯑꯌꯨꯛ ꯅꯨꯡꯗꯥꯡꯗ ꯁꯦꯠꯄꯒꯤꯅꯦꯕꯀꯣ ꯑꯗꯨ ꯁꯤ ꯂꯩꯔꯦ ꯁꯤꯒꯤ ꯄꯔꯄꯜ ꯃꯆꯨꯁꯦ ꯂꯩꯔꯦ ꯁꯤ ꯃꯆꯨꯁꯦ ꯈꯔꯗꯤ ꯆꯝꯃꯦ ꯑꯗꯨꯒ ꯐꯤ ꯐꯝꯃꯟꯅ ꯑꯗꯨꯝ ꯂꯧꯔꯛꯑꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯗꯤꯞ ꯄꯤꯡ ꯃꯆꯨꯁꯦ ꯍꯣꯠ ꯄꯤꯡ ꯃꯆꯨꯁꯦ ꯑꯃ ꯂꯩꯔꯦ ꯐꯩꯀꯣ ꯐꯤ ꯌꯥꯝ ꯅꯥꯜꯂꯦꯕꯀꯣ ꯀꯨꯞꯅ ꯅꯥꯟꯕꯗꯣ ꯑꯗꯨꯗꯨꯒꯤ ꯁꯤꯁꯨ ꯂꯩꯔꯦ ꯁꯣ ꯃꯌꯥꯝ ꯃꯊꯪꯒꯤꯁꯤꯅ ꯁꯤꯁꯨ ꯗꯕꯜ ꯗꯥꯏꯌꯤꯡꯗꯅꯦꯕꯀꯣ ꯁꯤꯒꯤ ꯗꯕꯜ ꯗꯥꯏꯌꯤꯡꯗ ꯑꯩꯒꯤ ꯁꯤꯁꯦ ꯂꯧꯔꯦ ꯁꯤꯒꯤ ꯒꯥꯖꯔ ꯃꯆꯨꯁꯦꯀꯣ ꯁꯤꯒꯤ ꯗꯕꯜ ꯗꯥꯏꯌꯤꯡ ꯐꯤ ꯌꯥꯝ ꯐꯩ ꯍꯥꯏꯕꯗꯣ ꯑꯩꯅ ꯑꯗꯨꯒ ꯁꯤꯁꯨ ꯐꯤ ꯐꯩꯌꯦꯕꯀꯣ ꯁꯤꯒꯤ ꯒꯥꯖꯔ ꯃꯆꯨꯒꯤ ꯐꯅꯦꯛꯁꯤꯁꯨ ꯑꯗꯨꯒ ꯁꯤꯒꯤ ꯏꯅꯐꯤꯁꯤꯅ ꯁꯤꯒꯤ ꯒꯥꯖꯔ ꯃꯆꯨꯁꯤꯅꯦ ꯃꯌꯥꯝ ꯁꯤ ꯃꯆꯨ ꯐꯖꯊꯣꯛꯑꯦꯕꯀꯣ ꯑꯗꯣ ꯑꯇꯩ ꯈꯔꯒ ꯂꯧꯅꯤꯡꯕꯅꯤꯗꯣ ꯃꯆꯨꯗꯣ ꯌꯥꯝꯅ ꯑꯩꯅ ꯂꯧꯕ ꯆꯠꯄ ꯅꯨꯃꯤꯠꯇꯨꯒ ꯃꯆꯨꯗꯣ ꯌꯥꯝ ꯂꯩꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯑꯁꯤ ꯁꯨꯝ ꯂꯧꯁꯜꯂꯦ ꯁꯨꯝ ꯐꯖꯩ ꯁꯤ ꯃꯆꯨꯁꯦ ꯑꯩꯒꯤ ꯂꯩꯇ꯭ꯔꯤ ꯍꯥꯏꯗꯤ ꯑꯌꯨꯛ ꯅꯨꯡꯗꯥꯡꯒꯤꯅꯤꯅ ꯃꯆꯨꯗꯣ ꯃꯈꯜ ꯃꯌꯥꯝ ꯃꯊꯧ ꯇꯥꯏꯗꯅꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯁꯤꯁꯦ ꯑꯃ ꯂꯧꯖꯔꯛꯄꯅꯦꯕꯀꯣ ꯁꯤꯒꯤ ꯗꯕꯜ ꯗꯥꯏꯌꯤꯡꯁꯦ ꯑꯗꯨꯒ ꯗꯕꯜ ꯗꯥꯏꯌꯤꯡ ꯑꯃꯈꯛꯅ ꯁꯤꯒꯅ ꯀꯩꯅꯣ ꯃꯆꯨꯁꯦ ꯁ꯭ꯀꯥꯏ ꯕ꯭ꯂꯨ ꯃꯆꯨꯁꯦ ꯁ꯭ꯀꯥꯏ ꯕ꯭ꯂꯨ ꯃꯆꯨꯗ ꯑꯗꯨꯒꯤ ꯃꯥꯒꯤ ꯁꯤꯒꯤ ꯏꯅꯐꯤꯁꯤꯅ ꯁꯨꯃꯥꯏꯅ ꯕꯣꯛꯁ ꯇꯧꯕꯗꯣ ꯑꯗꯨ ꯃꯌꯥꯝ ꯁꯤ ꯏꯅꯐꯤꯁꯨ ꯆꯥꯎꯋꯤꯀꯣ ꯁꯟꯗꯣꯛꯑꯔꯣꯏꯒꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯁꯤꯒꯤ ꯐꯤꯗꯥꯁꯦ ꯀꯃꯥꯏꯅꯅꯣ ꯍꯥꯏꯅ ꯑꯗꯣ ꯁꯤꯒꯤ ꯐꯤꯁꯤꯅꯤ ꯌꯦꯡꯉꯦ ꯑꯗꯣ ꯅꯨꯡꯁꯤꯕꯩꯅꯤ ꯅꯨꯡꯁꯤꯃꯟꯕꯩꯗꯒ ꯌꯥꯝꯅ ꯏꯟꯕꯅꯤ ꯁꯣꯅꯤꯌꯥ ꯃꯆꯥꯅ ꯑꯗꯨꯃꯥꯏꯅ ꯇꯥꯏꯞ ꯑꯣꯏꯒꯗ꯭ꯔꯥ ꯑꯗꯣ ꯁꯤ ꯃꯆꯨ ꯐꯖꯩ ꯑꯗꯨꯒ ꯐꯅꯦꯛꯁꯤꯅ ꯁꯨꯃꯥꯏꯅ ꯁ꯭ꯀꯥꯏ ꯕ꯭ꯂꯨꯒꯤꯅꯤ ꯁꯤꯁꯨ ꯑꯌꯨꯛ ꯅꯨꯡꯗꯥꯡꯗ ꯁꯦꯠ ꯑꯣꯏꯅ ꯁꯦꯠꯄꯩꯅꯤ ꯄꯔꯐꯦꯛट ꯐꯖꯩꯀꯣ ꯑꯗꯨꯝ ꯐꯖꯅ ꯃꯦꯆꯤꯡ ꯁꯦꯠꯈ꯭ꯔꯗꯤ ꯂꯣꯏꯅ ꯐꯖꯩ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯈꯅꯥꯎ ꯅꯨꯡꯉꯥꯏꯇꯦ ꯏꯪꯊꯝꯊꯥ ꯆꯪꯉꯛꯄꯩ ꯊꯝꯈ꯭ꯔꯒꯦ ꯂꯣꯏꯈꯤꯕꯁꯦ ꯑꯗꯣ ꯗꯦꯂꯤ ꯋꯦꯌꯔꯒꯤꯗꯤ ꯂꯣꯏꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯑꯗꯣ ꯑꯩꯅ ꯎꯠꯂꯛꯇꯣꯏꯁꯤꯅ ꯑꯗꯨꯝ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕꯗ ꯁꯦꯠꯄ ꯌꯥꯕ ꯃꯆꯨ ꯑꯃꯒ ꯂꯧꯔꯤꯁꯦ ꯑꯩꯅ ꯁꯤꯁꯦ ꯁꯤꯁꯤꯅ ꯄꯣꯂꯤꯁꯇꯔ ꯃꯨꯒꯥꯗꯅꯦꯕꯀꯣ ꯁꯤꯁꯤꯅ ꯑꯃꯨꯛ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕ ꯑꯩꯈꯣꯏ ꯃꯥꯟꯗꯣꯞꯇꯒ ꯄꯔab ꯊꯣꯛꯄ ꯈꯣꯠꯄꯗ ꯏꯟꯕꯗ ꯌꯥꯝ ꯐꯖꯒꯗꯕ ꯃꯆꯨꯅꯤ ꯁꯤꯅ ꯕꯦꯕꯤ ꯄꯤꯡ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯃꯆꯨꯁꯦ ꯍꯥꯏꯗꯤ ꯄꯤꯆ ꯀꯂꯔ ꯀꯩ ꯃꯆꯨ ꯍꯥꯏꯗꯣꯏꯅꯣ ꯆꯥ ꯃꯆꯨ ꯑꯄꯥꯕ ꯄꯤꯡ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯤ ꯑꯗꯨꯒ ꯁꯤꯒ ꯍꯩꯈꯥ ꯃꯆꯨ ꯕ꯭ꯔꯥꯎꯟ ꯃꯦꯔꯨꯟꯁꯨ ꯅꯠꯇꯦ ꯕ꯭ꯔꯥꯎꯟꯁꯨ ꯅꯠꯇꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕ ꯃꯆꯨ ꯑꯃꯅ ꯀꯩꯅꯣ ꯇꯧꯕꯅꯦ ꯃꯣꯏꯔꯥꯡ ꯀꯥꯕ ꯌꯥꯝ ꯐꯖꯩ
मचू yung to मैं सिसे हेखा मचू की ब्लाउज अमा लिटलगा यावसंग मै थाबा अदगी मांदोगुम्बा कई थबक्तने लिट इनबा याम फजरनीबको no ai phanek ka sela ga matching oina di utte kai na ai phanek se tai dri ba ko aduna phanek se sum sumai thamaga mayam se dum khangma ngamani ko kamai tawne na set se sela ko matam da si ki se am bam je ahan na su am pang ni ahan na su sela su jare na ha na lighting khurama da sela su jare haidi puna makta chanara ga da ma chu ni si sina mo do si polyester mo ga ni si phanek si am phi bai straight law si su pang ga mathang da na mayam सिगे लिनिन की सूचनी को हादी लिनिन दने लिनिन द मुगा याना बिनी हाइबा को दो चुमनगी अखोइन हानगी नॉर्मल लिनिन की सूट तो अदुगा माना देबा सिसिना खरा फी सु चावे अदुगा फी नान मसु हेली कुपसु हेले बको दो सी मचु से रियल द याम भजै में मेरून मुसन बदो मोरो अकाबा मचु मुसन बदो अदु ओय बसी फोन द वीडियो दना मचु जगरा ऑनथोय लाइटिंग सिना को खरा ngang le bright oi thre sigara khara deep oraga magi moirang sina sky color na sumain chatle ba ko do yong to sky color sina phasana moirang oi basna yam phasai sigi suit ki machu se am phau se tre ba ko dum di sky color na mapan mo hadi moirang ha pase do unique oi na se lere angau ba gi di myam inare angau ba na mapan ha pa di myam ma common ore da ko do na sina si machu sina ha pa si mo am khak lei gi na si su dum occasionally kari kari Hang on, I'll be right back. Guy come up with the slower. Do later, still later, ma'am. Sigi Suchini, Linin Mugagi Suchama later, Sisu Paseco. See Machusi, the same cane has any really Pasebo Machuse. Do a piece on Chow, Lininda, P Machado. I know, doesn't come in but the Tumbata but no item whenever. Lisabi dum chuni when a tada but don't think you should either. Moweregadum Kukupo Matalakani, Tasan Kumjala Ilapa Matalakani, and Chow Ilapada, Sigi Fish Dilum Yare got Chow Revoka, no fee Machadi no itena. No Sigili Mugai PCD, Chow. Kangam Lee Mevako, and Kosangraga, Chowin in a swine Kosangraga. Don't me Matangis Namo. Sigisna as what you say Hazana Sigisna Howray Machu Musan Bado Tarongang Hai Taranakoduga Amubana Moranko Ledo Morang the Kinaria go Panekadi Yabo in there Aduga Dum Magi in a fise Morang the Kinaria Panapanda Sisi Ampazeva Machu se Hamna the Mingo Topo the Oeba Sisi Linin or so had the double XL Higher Dramagi Pisam Chow P Machado Oideva Duduna in a machu se paman bagi le bado linin fi se ke adi pambo oi dum phi khara pau bagi no si sina na hangai le bada di kitang phi se phai ko hani kupa ga na le ba no si gi machu se am pa me yong to machu se bada dra pura am hagi bright oi thui ba no na no mo no bi aduga adum newly wedded to oi bada nupi do num bana in badam bhaja ga da ba machu ne Sorry. Yo. Oh, the singer live over me. The singer comes over me. Fazare, see. Phoenix singer tonight. Ma'am, so like when you ma'am, you are so loyal. I'm going to fully baby things. To don't know, Kai and to the world PM Tanate Papa. So should do Aina, ma'am, Hinning, but a collection of 100 known the Laura Peggy. Though Matanga so come low with Chakan copy what they belong to say. And the Gosudum Ulla came, ma'am, dum Matangatangum Pizo. Ma'am, Heidi collection though. Will I care the 100 low Sigi Oina Nahan 100 low. Adugi oina hadaki utlak pani dugam khani mamang da utkiba khani mamang da leihiba phi kha yawi ba do ai seti setriba duga mayam da su uttriba adum mo phi su zum khara punhalle ba ko punna lo do khoi sida khotpa ama leiba dugi nangna bani haina ina yangna lo ru ba do dudugi chi lai khara to mathangi mi mathang sina ina amna pamjaba blue machugi suit ni blue bu hara de ne dum pam je baka haidi sigi blue se ye favorite color ne baka sisu video dana kitang bright oi duga original dana kitang mushali ko sigi fanek se si linen fanek ne baka no si na fi di magi sigi fanek to di polyester muga ne baka
सिगी पोलिस्टर मुगा फैब्रिक तो ताइबा पीखेबा ताइबागी पीखिबदो पुरक्ट्रेबा अदुना अइना नहान सेट काइना लिनिन फनेक सिगा ओइना सेलुरगे ताइबा नंगनादबदुगा ओइना सिसे येंगे ना खलमबनेबा दो सेट्रे फनेक से लेरे दो इना फिसे संदो उलके याम पामे सिदी फिसे याम चावदी ओइदेको दुगा मागी सि लैजंगमा अई फ्रंट कैमरा कापेको मनिंग कापतमिना दो सि लेरे सिगिसे सुमाइना बटरफ्लाई लोइना सिसे पॉलिस्टर रानी हाई चुनी सिनको पॉलिस्टर द रानी फेलगा साबा हाई मारे खंगदे अदुदा सिगी ब्लू गी ब्लाउज अमा तवरगा सिसे इल्लबा अदुगा सिगी ब्लू गी फनेक से सेलबा असमई तारो मचुसे साइना आई सी हाई बटरफ्लाई का यावबसे पामेबको हाई बटरफ्लाई याव इंद्रियबा इन फिदा मौने साइन लेरे सिगी बटरफ्लाई की मचुसिगा फनेक मचुसिगा मैच होइदोइनेबको ब्लाउज ना हिगो फजना लिलदी परफेक्ट तारे सिगी सूट सिदी याम पामजरेना दो सी इन फिसे दुम चाउनिन बसु जाय दुम याम चावबस नते पिकबस नते दुम चप जायको दो पारप तौरगा यामना इवलांग थादसु इनबे याम नुंगाइनेबसे फिबान का सुमाइन तौरे सि याम फजरे सिसु अगी अइना पामजबसिंगी मनुंगदा अमनिको अइना ख्वाइ पामजबसिंगी मनुंगदा हदि मचुसिंगदो दुम अइना पामगा खल्ला पुरकपनिना लोइनाबुदि पामेको फीसु लोइना फै फिजो लेतेंगी फीसे लोइना फै हाइदि बाजारगी दुम दुकानगी मार्केटगी अमा लेबा फीदुगदी साथीना खेनारे प्राइस तो सु खेनाई प्राइस तो सोइना सु मैम डिस्काउंट पिबिरेको फीसे पुन्ना लौबगी मैम लौबगी अदो ओवर प्राइस तो ओइदे दुम मथक्ता फीसु बेस्ट क्वालिटी फंगेबा अदुम अदुदुना अइदि याम सैटिस्फाई होय अइदि याम रेगुलर कस्टमर नि फिजो लेतेंगी से थुपचना थमग्रगे से अहनसिंगसु इनबा याइको सिसे लेसाबिनसु दुपट्टा दुमाइ इनजारे अहनसिंगसु अदुम चक्चा हिजानाबदा इनबा याबा पोतने याम फसई फजबना नावरे अदुगा मथंगिसिना सिगी राजश्री मुगा हाइको सिगी सेना इंस्टा फोटो थांगाख्रबि सिगा लखोटपा मा चटपा लेबा मानी चकौबा मा अदु चटपदा अइना सिसे इनबनेबको सि चुनी सि चावे सि इन फीसी त तोंगाना लेबने सिगिदि शूट नते कोइना लेइसे अदुदो सिसे मी लाम हंगै करी ममिंग कौगे करी फीनो आइना दो सिसे राजश्री मुगा हाइको अनौबो थोपता गाइरि हाय दो खंगदे अइगिदि लेबता गाइरि सिमतनिबा अइगि लेरिसे राजश्री मुगादा सिगिसे अदो फिबान का कई याम फजे फी मपानसे सुमाइना लेगा यावरे मतो तो मैम दो उबरा ले दो सिगी से इना फंदान लखपदा सेलुबदो सिगी इन फीसीगा को सिगी विदुपसिगा दो सिगी लिनिन गी सूट से सिगी लिनिन गी सूट की फनेक सिगा सेलुबनेबा सिगी फनेक तो लेतबगी को तो अगी सिगी लिनिन असिसु लिनिन सूट नि मैम सि मचु से फजाबने कोई पैरेट ग्रीन द पीच कलर ना हापसे दो असिगी फनेक सिगा सिगी चुनी सिगा सुम चानारे को दो सि इनिंगा गना अगी लिनिन फिदुप से दुम इल्ले केनो तो बिसे चले सि इनिंगा इल्ले अनिमक चानारे बको दे सि फनेक सिमना सि अनिमक यारे यामना हाइदि असिंग थबक अमा तौरे हैना अदो सि मचुसिसु पामसेको सिसु दुम हाइदि मचुसे अचम्बसु चिंग्रे अजाकपसु यामना जाकपसु चिंग्रे से मचुसे मरंगो मेले मेन फसेइदो ऐगोनसु पंखी थीबबुदि ओइदे पंका काहटबुदि ओइदे दुम ऐगोनसु दुम याइ मरंगो मीदने हेना पक्साबे हेलेबा दो सिदि याम लेमे सिदि दुम अखोइगी मपान नाइबा फनेकी मथक्तसु इन सेटपसु जायबको इनबसु यायबको दुगा अखोइना दुम शूट ओइना अचम्ब फनेका सेटपसु यारे सिसे याम फसे राजश्री मुगा सुमाइना तौरजे हलके मैम द फीसे मराक तो मराक याम पाकपसु ओइदेको दुगा सांगि याम सांगे चुनी से याम सांगे दुम हाइदि इनफी ओइबनिना इनफी मते ओइबनिना सिनमुने याम सांगे आस नुहाइगी ट्रेगा तने दो आई फनेक सिंचे सेला उट्रेबा कगिनो हाइदि ट्राई ऑन होल ओइरेबा सेला उटपदो ओइद्रे कगिनो द फनेक से ताइबा लोइदबसु मैम याउरेबको पुरा सेला उटपा है ब्लाउज मोन धोरकनी वारे दुदुना आई सिसे अइना सेलक प मतमदा मैम दुम यिंगबियोबको
ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯅ ꯑꯩꯒꯤ ꯃꯊꯪꯗ ꯂꯥꯁꯇ ꯌꯥꯝ ꯐꯖꯕ ꯑꯃ ꯎꯠꯂꯛꯀꯅꯤꯀꯣ ꯉꯁꯤ ꯍꯣꯜꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝ ꯐꯖꯕ ꯁꯨꯠ ꯑꯃ ꯎꯠꯂꯛꯀꯅꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯁꯦꯀꯦꯟ ꯂꯥꯁ ꯐꯖꯕꯁꯦ ꯎꯠꯂꯛꯑꯒꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯄꯣꯂꯤꯁꯇꯔꯗ ꯔꯥꯅꯤ ꯐꯦꯟꯕꯤꯁꯤꯅꯦꯕꯀꯣ ꯁꯤꯒꯤ ꯄꯣꯂꯤꯁꯇꯔꯗ ꯔꯥꯅꯤ ꯐꯦꯟꯕꯤ ꯁꯨꯠꯁꯦ ꯑꯩ ꯑꯁꯤꯁꯦ ꯂꯩꯕ ꯀꯨꯏꯔꯦ ꯊꯥ ꯑꯍꯨꯝ ꯃꯔꯤ ꯁꯨꯔꯦꯀꯣ ꯑꯗꯣ ꯇꯥꯏꯁꯜꯂ ꯊꯝꯃꯦ ꯑꯗꯣ ꯁꯦꯠꯇꯤ ꯁꯦꯠꯇ꯭ꯔꯤꯕꯀꯣ ꯁꯤꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯆꯠꯅꯔꯤꯕꯅꯤ ꯃꯌꯥꯝꯗ ꯑꯩꯅ ꯑꯍꯥꯟꯕ ꯊꯣꯛꯄꯒ ꯂꯧꯕ ꯁꯨꯠꯇꯨꯅꯤ ꯁꯤꯁꯤꯅ ꯑꯗꯣ ꯃꯃꯥꯡꯗꯁꯨ ꯕ꯭ꯂꯨꯒꯤ ꯑꯃ ꯌꯥꯎꯈ꯭ꯔꯦꯅ ꯁꯤꯁꯤꯅ ꯑꯃꯨꯛ ꯄꯤꯡꯛꯇꯀꯣ ꯍꯥꯏꯗꯤ ꯊꯔꯣ ꯉꯥꯡꯕ ꯄꯤꯡꯛꯇ ꯔꯥꯅꯤ ꯄꯤꯡꯛꯇ ꯁꯤꯅ ꯃꯆꯨ ꯃꯄꯥꯟꯁꯤꯅ ꯕꯦꯕꯤ ꯄꯤꯡꯛ ꯑꯄꯥꯕꯗꯨꯅꯤꯀꯣ ꯄꯤꯆꯣꯏ ꯀꯩꯑꯣꯏ ꯇꯧꯕ ꯕꯦꯕꯤ ꯄꯤꯡꯛꯇꯨꯅꯤ ꯃꯣꯏꯔꯥꯡ ꯀꯣꯜꯂꯤꯁꯦ ꯐꯅꯦꯛꯁꯦ ꯂꯩꯔꯦ ꯐꯅꯦꯛꯁꯤꯗꯤ ꯃꯨꯒꯥꯅꯤ ꯌꯥꯝ ꯅꯥꯜꯂꯦ ꯐꯅꯦꯛ ꯂꯣꯏꯔꯦ ꯏꯅꯐꯤꯒꯤ ꯗꯤꯖꯥꯏꯟꯁꯦ ꯌꯦꯡꯍꯟꯁꯤꯒꯦ ꯑꯗꯣ ꯏꯅꯐꯤꯒꯤꯁꯦ ꯌꯦꯡꯉꯨꯇꯣ ꯏꯅꯐꯤꯁꯦ ꯃꯄꯥꯟꯗ ꯁꯨꯃꯥꯏꯅ ꯂꯩ ꯃꯌꯥꯝ ꯌꯥꯎꯔꯦ ꯃꯌꯥꯝ ꯁꯤꯒꯤ ꯂꯩ ꯃꯌꯥꯝꯁꯦ ꯁꯤ ꯑꯆꯜꯗ ꯂꯩ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯗꯨꯒ ꯀꯤꯅꯥꯔꯁꯨ ꯌꯥꯎꯔꯦꯕꯀꯣ ꯑꯗꯨꯒ ꯃꯔꯛꯇꯅ ꯐꯤꯁꯦ ꯆꯥꯎꯔꯦꯕꯀꯣ ꯃꯔꯛꯇꯅ ꯁꯨꯃꯥꯏꯅ ꯀꯕꯣꯛ ꯆꯥꯏꯌꯦ ꯀꯕꯣꯛꯁꯤꯒꯤ ꯃꯔꯛꯇ ꯀꯤꯅꯥꯔꯁꯨ ꯂꯣꯏ ꯌꯥꯎꯔꯦꯕꯀꯣ ꯁꯤꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯁꯤꯁꯤꯗꯤ ꯃꯌꯥꯝꯁꯨ ꯃꯤꯅ ꯎꯅꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤꯀꯣ ꯑꯅꯧꯕ ꯊꯣꯛꯄ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯊꯣꯛꯄꯒ ꯂꯩꯍꯧꯕꯗꯣ ꯃꯌꯥꯝꯗ ꯎꯠꯇ꯭ꯔꯦꯅ ꯉꯁꯤ ꯎꯠꯂꯛꯏꯁꯤꯅꯦ ꯁꯤꯁꯤꯅꯤ ꯁꯤꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯁꯤꯁꯨ ꯐꯖꯩ ꯑꯩ ꯁꯦꯠꯇ꯭ꯔꯤ ꯁꯤꯁꯤꯡꯁꯦ ꯑꯃꯨꯛꯐꯥꯎ ꯍꯧꯖꯤꯛ ꯁꯦꯠꯈꯤꯔꯣ ꯍꯌꯦꯡ ꯋꯥꯏ ꯀꯣꯟꯅ ꯁꯦꯠꯀꯦꯅ ꯊꯝꯖꯕ ꯐꯤ ꯉꯥꯛꯇꯅꯤ ꯁꯤꯁꯦ ꯐꯅꯦꯛꯁꯤꯡꯁꯦ ꯇꯥꯏꯔꯗꯤ ꯂꯣꯏꯅ ꯎꯠꯄ ꯌꯥꯕ ꯇꯥꯏꯗꯕ ꯐꯅꯦꯛ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦꯕ ꯑꯩꯒꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯦꯠꯇꯣꯛꯅꯤꯡꯗꯕ ꯑꯩꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯊꯪꯗ ꯂꯥꯁ ꯑꯣꯏꯅ ꯌꯥꯝ ꯐꯖꯕꯀꯣ ꯁꯤꯁꯤꯅ ꯑꯃꯨꯛ ꯁꯤꯁꯨ ꯄꯣꯂꯤꯁꯇꯔꯗ ꯔꯥꯅꯤ ꯐꯦꯟꯕꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗꯩꯗꯤ ꯐꯅꯦꯛꯁꯤꯁꯨ ꯂꯩꯔꯦ ꯐꯅꯦꯛꯁꯤꯗꯤ ꯄꯣꯂꯤꯁꯇꯔ ꯃꯨꯒꯥꯅꯤꯀꯣ ꯑꯗꯣ ꯁꯤ ꯃꯆꯨꯁꯦ ꯂꯩꯔꯦ ꯃꯃꯥꯡꯒꯤ ꯑꯩꯒꯤ ꯂꯤꯅꯤꯟꯒꯤ ꯁꯨꯠꯇꯣ ꯑꯗꯨꯒꯤ ꯃꯆꯨꯒ ꯃꯥꯟꯅꯔꯦꯕ ꯁꯤꯁꯦꯀꯣ ꯑꯗꯣ ꯐꯅꯦꯛꯁꯤꯁꯨ ꯌꯥꯝ ꯀꯨꯞꯄꯒ ꯐꯤꯁꯦ ꯅꯥꯜꯂꯦꯕꯗꯣ ꯃꯌꯥꯝ ꯌꯦꯡꯉꯣ ꯐꯅꯦꯛꯁꯨ ꯆꯥꯎꯕꯅꯦ ꯁꯤ ꯄꯣꯂꯤꯁꯇꯔ ꯃꯨꯒꯥꯒꯤ ꯐꯅꯦꯛ ꯄꯨꯝꯅꯃꯛ ꯆꯥꯎꯕꯅꯦꯕ ꯁꯦꯠꯄ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏꯗꯤ ꯆꯥꯎꯕꯅꯤꯅ ꯅꯤꯡ ꯊꯨꯡꯕꯅꯦꯕꯀꯣ ꯑꯗꯣ ꯐꯅꯦꯛꯇꯤ ꯐꯅꯦꯛ ꯑꯣꯏꯈ꯭ꯔꯦ ꯏꯅꯐꯤꯁꯦ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯈꯨꯐꯖ ꯑꯃ ꯁꯤꯒꯤ ꯏꯅꯐꯤꯁꯤꯗꯨ ꯃꯌꯥꯝ ꯁꯤꯒ ꯌꯦꯡꯗꯣ ꯀꯤꯅꯥꯔ ꯌꯥꯎꯕ ꯀꯤꯅꯥꯔ ꯉꯥꯛꯇꯅꯤ ꯑꯗꯣ ꯃꯄꯥꯟꯁꯦ ꯁꯨꯃꯥꯏꯅ ꯂꯧꯔꯦ ꯑꯗꯨꯒ ꯂꯩꯁꯦ ꯁꯤꯅ ꯃꯔꯛꯇ ꯄꯨꯔꯥ ꯐꯨꯜ ꯋꯥꯛ ꯑꯣꯏꯕꯀꯣ ꯍꯥꯏꯗꯤ ꯃꯄꯥꯟꯗ ꯂꯩꯗꯣ ꯆꯥꯎꯅ ꯌꯥꯎꯗ꯭ꯔꯒ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯐꯨꯜ ꯋꯥꯛ ꯑꯣꯏꯕꯗꯣ ꯏꯅꯐꯤꯁꯦ ꯑꯗꯨ ꯃꯌꯥꯝ ꯎꯔꯕ ꯃꯄꯥꯟꯁꯦ ꯌꯥꯝ ꯐꯖꯩ ꯐꯤꯕꯥꯟꯁꯦ ꯑꯗꯣ ꯐꯤꯕꯥꯟꯁꯦ ꯑꯁ ꯉꯥꯎꯋꯦ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯏꯟꯕꯩꯅꯦ ꯃꯄꯥꯟꯁꯦ ꯃꯅꯨꯡꯁꯦ ꯂꯩ ꯅꯠꯇꯅꯤꯀꯣ ꯁꯤ ꯃꯅꯨꯡꯁꯦ ꯀꯕꯣꯛ ꯆꯥꯏ ꯆꯥꯏꯁꯦ ꯀꯦꯃꯦꯔꯥꯗ ꯎꯕ꯭ꯔꯥ ꯎꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯒ ꯀꯤꯅꯥꯔ ꯍꯥꯞꯄꯦꯕ ꯃꯅꯨꯡꯗ ꯂꯣꯏꯅ ꯁꯦ ꯆꯤꯛ ꯂꯥꯎꯔꯒ ꯍꯥꯏꯗꯤ ꯄꯤꯆ ꯀꯂꯔꯁꯤꯅ ꯆꯤꯛ ꯂꯥꯎꯔꯒ ꯌꯥꯝ ꯏꯪ ꯐꯖꯕꯗꯣ ꯑꯣꯏ ꯁꯤꯁꯦ ꯁꯤꯅꯤ ꯑꯩꯒꯤ ꯉꯁꯤꯒꯤ ꯀꯂꯦꯛꯁꯟꯁꯦ ꯁꯤ ꯂꯩꯖꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯒꯨꯝꯕ ꯄꯥꯝꯃꯗꯤ ꯑꯗꯨꯝ ꯐꯤꯖꯣꯜ ꯂꯩꯇꯦꯡꯗ ꯀꯣꯟꯇꯦꯛ ꯇꯧꯕꯀꯣ ꯑꯩꯒꯤ ꯉꯁꯤ ꯀꯂꯦꯛꯁꯟꯁꯤꯗꯤ ꯁꯤꯒ ꯎꯠꯆꯔꯦ ꯑꯗꯣ ꯃꯊꯪ ꯂꯩꯕꯗ ꯑꯃꯨꯛ ꯑꯩ ꯑꯗꯨꯝ ꯎꯠꯂꯛꯀꯦꯕ ꯂꯩꯕꯁꯤꯡꯗꯣ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯑꯩꯒꯤ ꯀꯂꯦꯛꯁꯟꯗꯣ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯃꯌꯥꯝꯁꯨ ꯐꯖꯩ ꯐꯖꯗꯦ ꯂꯣꯏꯅ ꯍꯥꯏꯕꯤꯔꯝꯃꯨ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯖꯩ ꯀꯔꯝꯕ ꯐꯖꯗꯦ ꯀꯩ ꯋꯥꯠꯂꯤ ꯈꯣꯠꯂꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣꯕꯀꯣ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯌꯥꯝ ꯌꯥꯡꯅ ꯊꯦꯡꯅꯔꯁꯦ ꯑꯗꯣ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯁꯦꯝꯗꯕꯁꯨ ꯀꯨꯏꯔꯨꯔꯦ ꯑꯩꯒꯤ ꯀ꯭ꯔꯤꯌꯦꯇꯔ ꯃꯦꯅꯦꯖꯃꯦꯟꯒꯤ ꯄ꯭ꯔꯣꯖꯦꯛꯇꯣ ꯍꯧꯔꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯀꯟꯕꯒ ꯈꯣꯠꯄꯒ ꯄꯨꯝꯅꯃꯛ ꯄꯨꯟꯓꯜꯂꯒ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯑꯗꯨꯝ ꯍꯧꯖꯤꯛ ꯇꯞꯅ ꯁꯦꯝꯕ ꯍꯧꯖꯔꯒꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯀꯤꯞ ꯁꯞꯄꯣꯔꯇꯤꯡ ꯃꯤ ꯍꯥꯏꯗꯕꯅꯤ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯔꯒꯦ ꯕꯥꯏ